Brona video thagala ko matamda bogi recording thagala ko matamda kati masa magi recording yaw kitana kati masa na sumana lupa 40 lakhs adagi thawa pini ko pini ya lauki ko ki adagi lamu lakh matamda tasharin ko bangwa ya sarko bangwa habati Delhi jalaiba Delhi company taw haga ya sarko bangwa asajin kan bangwana logo lai kolli na nakana inupi mazunga mutaye ba kuma ko na shengdo ki da ba do ko na shengdo ko su ya ma ti lo ma kan na hore na ai ba na nan pu shengdo ali mi ai poto ya ma na ri poto chumi nan pu da shengdo ali mi hai poto adum ma na kan ne ba wa da ina ni ji asajin hari ba pasi ka ya sarari ba pasi ya iya mana personally khangba ba iya mana ina personally khangba ba khangde di khangde ba oh mo na muka udra ba atau pagi kaine ba atau pagi harati thamaki amma ga udo alawe mai ne da thamaki amma ta wanda ya wani wajen ne ba aina da idan na tsaye san shi ba na gona kangan magadi eje ko ne ba eje mun information ji gona kangan magadi kama kaya mun hange na aina hange na bo ko ta ko ne ka to lawa ko ne ba na ha ji bo ta ji am thai ngai ni bo ma han ta tam support wi bo ko ko ne so achu ma ta ni bo na bi de ko ti ne ya achu ma ta ni support wi ko noi khetri gaw da di kari kari hai ne ai bu fatana hai na bra nate machung cha ba khara ne ba recording to bi no ba na khang ba ai wai sha ne shi sum thamu shin sa am se ba hoi whatsapp call ni ne nang bo si de hoi ba to ba ya dum hai ke ba machung cha mi ga na khara da ne mo group mo shem group wise mo IT ka mo ki IT group le bro IT group si na ne ba pro tol SS adu ada go ki phone ki adu ki da ki me pese ka me ba bi chala ta hoi like comment koi ge RK production na like comment pi na ba tolo pi ra ga thamba na ma to bu do thamme ba adu asing ne ba aseng bro do asing ne compulsory asing ne like comment pi na ba tolo pi ra thamme ari thamme asing ne oi MCS saking goi mong ji an thok pani da adu kari ai na du gi rol do ano comment ko no ko no ke karam no aning du gi ne ya ga ne Irfan ai ke no mai ge nanga makoi ge sinak na re ko MLA ko siga nang A to Z nang loi khangi ne ain to rei du la li chume ji khangi nang gumbal ya ma to rei ngon da call ko mai mong da thi ma gi mong da thi ka bin kai bu khudak ta ina thado rei du ne ando aina haining si nang na haining ba ando gi mathabuk ki matang du da haining ibra to pada kari haining ibno ado aina to ri si la le na haining ibra dum hai ko karin training de na to je thama ida hai tai bu ji bu ji sai ye sai kunam ki le ngai de ja ba ai 30 mukki me ani da 30 maya ne ba hengel lan ji ba hoi o adu di na ne ko ai 32 mu su le hoi adhar da dikra na um le ba adu kari ne ai su kari ne ko na na ba den to den ta li xiang na ka na kang ba ai ko kari kana ken ko po mo ye ka lo yao ni me yao de ma te yao ni me ba ta ba tai adagi mo ki ni mo nung ki kari kana amma i tri kari ka lo ni khang ko po le ba ko ai mai yum si ko yum din na mai ba
ꯌꯥꯏꯃꯁꯤ ꯂꯝꯄꯥꯛ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ ꯌꯥꯏꯃꯁꯤ ꯂꯝꯄꯥꯛꯇꯣ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯅꯦꯕ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯥꯏꯅꯕ ꯃꯩꯇꯩꯒ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯣꯏꯁꯤ ꯇꯥꯏꯅꯕꯗꯣ ꯑꯗꯨꯝ ꯂꯥꯛꯑꯒ ꯐꯣꯏꯔꯒ ꯑꯗꯨꯝ ꯇꯧꯕꯒꯤ ꯍꯩꯅꯕꯤꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯣꯏꯅ ꯇꯧꯔꯛꯏꯁꯦ ꯀꯨꯏꯔꯦ ꯅꯪꯅ ꯄꯣꯠꯁꯤ ꯀꯩꯗꯧꯔꯛꯄꯁꯦ ꯃꯣꯏꯁꯨ ꯇꯧꯔꯛꯄꯁꯦ ꯃꯣꯏꯁꯨ ꯇꯧꯔꯛꯄꯁꯤꯗ ꯄꯩꯁꯥꯁꯤ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯣꯠꯄꯅꯣꯅ ꯀꯩꯗꯧꯔ ꯈꯣꯠꯂꯒ ꯃꯌꯥꯝꯁꯤꯅꯗꯤ ꯑꯁꯣꯝꯗ ꯑꯌꯥꯝꯕꯗ ꯑꯁꯣꯝꯗ ꯂꯩꯕꯅꯤꯅ ꯁꯥꯎꯗꯤꯔꯣꯝꯗ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯁꯥꯎꯗꯤꯔꯣꯝꯗꯒꯤ NGO ꯒꯨꯝꯕ ꯇꯧꯔ ꯊꯥꯈ꯭ꯔꯅꯤ ꯈꯣꯠꯈ꯭ꯔꯅꯤ ꯃꯌꯥꯝꯁꯤꯅ ꯈꯟꯅꯔꯝꯃꯦꯕ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯊꯕꯛꯀ ꯃꯣꯏꯅ ꯃꯃꯤꯡꯒ ꯊꯣꯛꯑꯒ ꯍꯦꯛꯇ ꯊꯥ 2 ꯑꯍꯨꯝ ꯇꯣꯂꯣꯞ ꯀꯥꯞꯄꯝꯃ ꯇꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇ ꯃꯌꯥꯝ ꯈꯦꯇ꯭ꯔꯤꯒꯥꯎ ꯈꯛꯇꯣ ꯇꯣꯛꯑꯒ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯈꯥꯏꯕ ꯇꯣꯛꯑꯒ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯈꯥꯏꯒꯠꯂꯝꯃꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯩꯁꯥꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯤꯂꯣꯡ ꯃꯆꯥ ꯌꯥꯎꯔꯝꯕ ꯄꯤꯔꯝꯕ ꯑꯗꯩ ꯊꯥꯡꯃꯩꯕꯟ ꯃꯆꯥ ꯌꯥꯎꯔꯝꯕ ꯃꯩꯇꯩ ꯃꯆꯥ ꯌꯥꯎꯔꯝꯃꯤꯕ ꯍꯥꯏꯁꯦ ꯑꯗꯨꯗꯒꯤ ꯑꯅꯛꯄꯗ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯅꯛꯄꯗ ꯑꯩꯈꯣꯏ ꯃꯣꯏꯒ ꯅꯛꯅꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯛꯅꯕ ꯃꯩꯇꯩꯗꯒꯤꯅꯦ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯑꯒ ꯂꯥꯛ 90 ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯒ ꯊꯕꯛꯁꯨ ꯍꯥꯞꯄꯤꯗ꯭ꯔꯦ ꯄꯩꯁꯥꯁꯨ ꯍꯟꯗꯣꯛꯄꯤꯗ꯭ꯔꯦꯕ ꯃꯩꯇꯩꯅꯦ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯕ ꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯃꯦꯕ ꯑꯩꯈꯣꯏꯒꯤ ꯀꯤꯌꯥꯝꯕꯁꯤ ꯂꯝꯄꯥꯛꯁꯤꯅ ꯑꯍꯧꯕꯅꯦ ꯄꯥꯡꯒꯟꯒꯤ ꯁꯤꯗ ꯂꯥꯛꯑꯝꯃꯕꯣ ꯈꯪꯕ꯭ꯔꯣ ꯈꯪꯉꯤ ꯀꯤꯌꯥꯝꯕꯁꯤ ꯂꯝꯄꯥꯛꯁꯤꯅ ꯄꯥꯡꯒꯟꯒꯤ ꯑꯍꯧꯕꯅꯦꯕ ꯀꯤꯌꯥꯝꯕꯁꯤ ꯂꯝꯄꯥꯛꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯅ ꯄꯥꯡꯒꯟꯒꯤ ꯑꯍꯧꯕ ꯌꯨꯝꯅꯦꯕ ꯑꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯑꯅꯝꯕꯅ ꯃꯌꯥꯝ ꯂꯩꯌꯦꯕ ꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯕ꯭ꯔꯣꯁꯤ ꯋꯥ ꯌꯥꯝ ꯍꯥꯏꯅꯤꯡꯉꯤ ꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯕ꯭ꯔꯣ ꯁꯦꯡꯅ ꯕ꯭ꯔꯣ ꯑꯩ ꯁꯛ ꯎꯅꯁꯤꯀꯣ ꯑꯗ ꯕ꯭ꯔꯣꯈꯣꯏꯅ ꯐꯣꯟ ꯇꯧꯔꯁꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯑꯃ ꯇꯧꯏ ꯑꯗꯣ ꯑꯩꯅ ꯕ꯭ꯔꯣꯗ ꯍꯥꯏꯅꯤꯡꯉꯤꯁꯤ ꯕ꯭ꯔꯣꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯀꯩꯀꯥꯗꯤ ꯋꯥꯆꯞ ꯅꯠꯇ꯭ꯔꯁꯨ ꯀꯣꯜ ꯆꯨꯝꯅꯩ ꯀꯣꯜ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯑꯣꯏꯔꯁꯨ ꯔꯦꯀꯣꯔꯗꯤꯡꯒꯨꯝꯕ ꯇꯧꯔꯒꯗꯤꯀꯣ ꯍꯧꯖꯤꯛ ꯃꯈꯣꯏꯁꯦ ꯑꯆꯧ ꯑꯁꯥꯡꯅꯤꯅꯅꯦ ꯅꯈꯣꯏꯅ ꯑꯗꯨ ꯀꯤꯔꯨꯅꯣꯃꯤ ꯀꯔꯤꯒꯤꯅꯣꯃꯤ ꯀꯤꯔꯤꯁꯤ ꯃꯥ ꯑꯆꯧꯕꯅꯤꯅ ꯃꯥꯅ ꯍꯦꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯣꯏ ꯃꯤꯍꯨꯟꯗꯨ ꯁꯣꯟꯒꯅꯨ ꯑꯩ ꯂꯩꯌꯦꯃꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯁꯣꯟꯗꯦꯕ ꯁꯣꯜꯂꯦ ꯅꯣꯏ ꯅꯠꯇꯦꯕ ꯀꯔꯤꯒꯤꯅꯣꯕ ꯃꯥꯁꯤꯕꯨ ꯃꯥꯒꯤ ꯄꯤꯕꯥ ꯐꯝꯂꯕꯅꯤ ꯃꯥꯁꯤ MLA ꯃꯣꯏ ꯏꯃꯨꯡꯁꯤꯗ ꯃꯊꯪ ꯀꯥꯈꯤꯗ꯭ꯔꯣ ꯀꯥꯔꯔꯣꯏ ꯈꯪꯉꯦꯕ ꯈꯪꯕꯁꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯗꯧꯀꯣꯕ ꯅꯠꯇꯦꯗ ꯅꯪ ꯁꯦꯝꯃ ꯀꯥꯎꯔꯅꯣꯕ ꯅꯪꯅ ꯁꯨꯃꯥꯏꯅ ꯆꯨꯝꯕ ꯍꯥꯏꯖꯕꯗ ꯑꯁꯦꯡꯕ ꯅꯪꯒꯨꯝꯕ 1000 ꯀꯌꯥꯅ ꯍꯥꯏꯔꯛꯏ ꯃꯤꯁꯤꯗ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯕ ꯃꯤ ꯑꯇꯣꯞꯄꯁꯤꯡꯁꯦ ꯑꯝꯇ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯤ ꯑꯇꯣꯞꯄ ꯇꯧꯕ ꯍꯥꯏꯕꯗꯤ ꯃꯤ ꯏꯌꯥꯝꯕꯅ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯂꯥꯛꯏꯕ ꯏꯟꯐꯣꯔꯃꯔꯁꯤꯡꯁꯤ ꯑꯩꯅ ꯑꯝꯇ ꯆꯠꯂ ꯂꯧꯔꯨꯕ ꯅꯠꯇꯦ ꯂꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯄꯤꯔꯛꯏ ꯑꯩꯉꯣꯟꯗ ꯍꯣꯏ ꯔꯦꯀꯣꯔꯗꯤꯡꯁꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯔꯦꯀꯣꯔꯗꯤꯡꯁꯤ ꯌꯥꯝꯅ ꯊꯥꯒꯠꯂꯤꯗꯅ ꯊꯥꯒꯠꯂꯤꯗꯨ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯥꯒꯠꯂꯤꯕꯅꯦ ꯑꯗꯨꯗꯤ ꯍꯣꯏ ꯇꯉꯥꯏ ꯐꯗꯕꯒꯤ ꯊꯥꯒꯠꯄ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤ ꯂꯩꯔꯝꯒꯅꯦꯕ ꯊꯥꯒꯠꯇꯕ ꯑꯇꯩ ꯄꯩꯅ ꯂꯩꯔꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯏꯌꯥꯝꯕ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒ ꯑꯃꯒꯁꯨ ꯍꯥꯏꯒꯦꯕ ꯀꯤꯔꯒꯗꯤ ꯍꯥꯏꯔꯛꯀꯅꯣꯕ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯨꯅꯦ ꯅꯈꯣꯏꯅ ꯀꯤꯔꯗꯤ ꯃꯥꯒꯤ ꯀꯤꯗꯅꯉꯥꯏ ꯑꯩꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦꯀꯣ ꯑꯩꯅ ꯂꯣꯏꯅ ꯐ꯭ꯂꯥꯛꯁ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯀꯤꯔꯗꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯃꯤꯅ ꯀꯩꯒꯨꯝꯕ ꯑꯃꯗ ꯀꯥꯟꯅꯔꯣꯏꯗꯕ ꯄꯣꯠꯇꯨꯗꯤ ꯀꯤꯔꯒ ꯉꯥꯡꯕꯗꯨꯗꯤ ꯑꯩꯅꯁꯨ ꯇꯥꯅꯤꯡꯗꯦꯕ ꯀꯤꯗꯕꯤꯗ ꯗꯛ ꯂꯥꯎ ꯉꯥꯡꯉꯣꯕ ꯃꯗꯨꯒꯤꯗꯃꯛꯇꯤꯅꯦ ꯃꯁꯤ ꯃꯔꯤꯡꯖꯦꯜ ꯂꯩꯕꯅꯦ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯑꯩꯅꯁꯨ ꯅꯪꯒꯤ ꯍꯦꯜꯞ ꯇꯧꯒꯅꯦꯕ ꯑꯁꯦꯡꯕ ꯆꯨꯝꯕ ꯍꯥꯏꯌꯣꯕ ꯂꯥꯟꯅ ꯍꯥꯏꯒꯅꯣꯕ ꯂꯥꯟꯅ ꯐꯥꯒꯗꯕ ꯃꯥꯅꯤ ꯂꯥꯟꯅ ꯐꯥꯒꯗꯕ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯏꯁꯥꯃꯛ ꯚꯤꯛꯇꯤꯝ ꯅꯠꯇꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯍꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯚꯣꯠ ꯄꯤꯅꯗꯕꯒꯤ ꯈꯣꯠꯅꯗꯕꯒꯤ ꯃꯔꯝꯗ ꯍꯦꯛꯇ ꯄꯉꯥꯡꯇꯁꯨ ꯉꯥꯡꯁꯤꯟꯒꯅꯣꯕꯀꯣ ꯆꯨꯝꯃꯤ ꯑꯗꯨꯅ ꯆꯨꯝꯃꯦꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯌꯣꯕ ꯑꯐꯕ ꯑꯃ ꯁꯃꯥꯖ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯃꯥꯅꯦ ꯀꯔꯤ ꯑꯩ ꯏꯁꯥꯃꯛ ꯚꯤꯛꯇꯤꯝ ꯅꯠꯇꯦꯕꯀꯣ ꯚꯤꯛꯇꯤꯝ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯅꯁꯔꯨꯗꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯌꯥꯁꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕꯅ ꯀꯣꯜ ꯇꯧꯕ ꯀꯥꯟꯗ ꯌꯥꯎꯔꯛꯄꯗꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦꯕ ꯑꯩꯒꯤ ꯅꯁꯔꯨꯗꯤꯟ ꯍꯥꯏꯔꯤꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯆꯥ ꯏꯄꯥꯒꯤ ꯃꯣꯏꯅ ꯃꯌꯥꯝꯕꯩ ꯄꯩꯁꯥꯁꯤ ꯃꯆꯥꯅꯦꯕ ꯂꯧꯔꯨꯕ꯭ꯔꯕ ꯂꯧꯕꯗꯤ
ꯃꯣꯏꯅ ꯂꯧꯔꯨꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯗꯦ ꯃꯈꯣꯏꯒꯤꯗꯤ ꯚꯣꯠ ꯆꯦꯜꯂꯦꯕ MLA ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯆꯦꯜꯂꯦꯕ ꯃꯣꯏꯗ ꯄꯨꯡ 24 ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯕ꯭ꯔꯣꯅ ꯍꯧꯖꯤꯛ ꯀꯤꯔꯨꯅꯣꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦꯕ ꯀꯤꯗꯦꯕ ꯈꯪꯕ꯭ꯔꯥ ꯀꯤꯗꯕꯗꯨ ꯉꯁꯥꯏꯒꯤ ꯔꯦꯀꯣꯔꯗꯤꯡ ꯊꯥꯗꯣꯛꯄ ꯊꯥꯗꯣꯛꯇꯕ ꯔꯦꯀꯣꯔꯗꯤꯡ ꯊꯥꯗꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯊꯥꯗꯣꯛꯇ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯈꯪꯅꯔꯦ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯊꯤꯅꯔꯛꯀꯗꯕ ꯃꯅꯨꯡꯗ ꯊꯤꯅꯔꯛꯀꯗꯕ ꯊꯥꯡ ꯄꯥꯏꯅꯔꯛꯀꯗꯕ ꯃꯣꯏ ꯏꯃꯨꯡꯒꯤ ꯅꯠꯇꯦ ꯃꯣꯏ ꯏꯃꯨꯡ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣꯕ ꯃꯦꯂꯦ ꯏꯃꯨꯡ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯣꯕ ꯑꯗꯨꯒꯤ ꯄꯣꯠ ꯂꯩꯌꯦꯕ ꯕ꯭ꯔꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯕ꯭ꯔꯣꯗ ꯍꯥꯟꯅ ꯍꯥꯏꯔꯛꯏꯁꯦ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯇꯥꯏ ꯍꯥꯏꯌꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯃꯤꯡ ꯄꯥꯜꯂꯛꯏꯕ ꯃꯤ ꯑꯅꯤꯁꯤ ꯑꯩꯒꯤꯗꯤ ꯏꯌꯥꯝꯕꯅꯦꯕ ꯍꯥꯏꯗꯤ ꯑꯃꯅ ꯏꯄꯥꯒꯤ ꯃꯌꯥꯝꯕꯩ ꯃꯆꯥꯅꯤ ꯑꯃꯅ ꯏꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯦꯕ ꯑꯃ ꯗꯦꯜꯂꯤ ꯂꯩꯕꯅꯤ ꯑꯃꯅ ꯌꯨꯝꯗ ꯂꯩꯕꯅꯤ ꯅꯣꯏ ꯀꯦꯟꯗ꯭ꯔ ꯃꯅꯨꯡꯁꯤꯗꯗꯤ ꯀꯔꯤ ꯊꯕꯛ ꯗꯤꯕꯦꯂꯞꯃꯦꯟꯒꯗꯤ ꯇꯧꯏ ꯃꯥꯅ ꯗꯦꯕꯂꯞꯃꯦꯟꯗꯤ ꯀꯣꯏꯂꯥꯁ ꯈꯔ ꯊꯥꯏꯀꯣ ꯀꯣꯏꯂꯥꯁ ꯐꯖꯅ ꯊꯥꯏ ꯑꯗꯒꯤ ꯀꯩꯗꯧꯋꯦ ꯐꯨꯠꯕꯣꯜ ꯇꯔꯞ ꯑꯃ ꯁꯥꯔꯦ ꯀꯣ ꯀ꯭ꯂꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯁꯥꯔꯦ ꯂꯣꯏꯁꯤꯜꯂꯦ ꯑꯗꯒꯤ ꯀꯣꯏꯂꯥꯁ ꯊꯥꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯈꯣꯡꯅꯥꯡꯈꯣꯡꯗꯩꯅ ꯈꯦꯒꯥꯎ ꯐꯥꯎꯒꯤ ꯂꯝꯕꯤꯁꯦ ꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯀꯔꯤ ꯀꯣꯏꯂꯥꯁꯁꯤ ꯃꯌꯥꯝꯗꯤ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯒ ꯊꯤꯀꯥꯁꯤ ꯋꯥꯔꯤꯅꯤ ꯃꯤ ꯑꯃ ꯄꯤꯕꯒꯤ ꯃꯍꯨꯠꯇꯅꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯄꯤꯌꯦꯕ ꯍꯥꯏꯗꯤ ꯃꯤ 4-5 ꯄꯨꯟꯁꯤꯜꯂꯒ ꯄꯩꯁꯥ ꯁꯥꯒꯠꯂꯒ ꯄꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯊꯤꯀꯥꯁꯤ ꯃꯤ ꯑꯃ ꯄꯤꯕ ꯅꯠꯇꯕꯤꯗ ꯑꯗꯨꯃꯥꯏꯅ ꯊꯤꯀꯥꯁꯤ ꯄꯤꯍꯜꯂꯒ ꯀꯣꯏꯂꯥꯁ ꯊꯥꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯐꯥꯎ ꯊꯤꯀꯥꯒꯤ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯇ꯭ꯔꯤꯑꯕ ꯀꯣꯏꯂꯥꯁ ꯊꯥꯈꯤꯕꯗꯤ ꯚꯣꯠ ꯀꯥꯕꯒ ꯑꯗꯨꯝ ꯊꯥꯈ꯭ꯔꯦꯕ ꯀꯣꯏꯂꯥꯁ ꯊꯥꯈꯤꯕꯗꯒꯤ ꯊꯤꯀꯥꯒꯤ ꯄꯤꯈꯤꯕ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗꯣꯛꯇ꯭ꯔꯤꯑꯕ ꯑꯗꯒꯤ ꯀꯔꯤꯅꯦꯕ ꯃꯥꯏꯅꯁ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯦꯅꯦ ꯄ꯭ꯂꯁ ꯉꯥꯛꯇꯅꯤꯅꯦ ꯄ꯭ꯂꯁ ꯉꯥꯛꯇꯅꯦ ꯑꯗꯨꯗ ꯑꯃꯨꯛꯀ ꯃꯥꯏꯅꯁ ꯕ꯭ꯔꯣ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦꯕꯀꯣ ꯑꯗꯨ ꯈꯟꯅꯔꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯤꯀꯣ ꯀꯩꯅꯣ ꯂꯥꯟꯅꯁꯨ ꯈꯟꯒꯅꯣꯕ ꯕ꯭ꯔꯣꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ